Member State taramangana saba United Nations Security Council ge onaduna paiba Presidency Fam July tha asigi oina ngasidagi Pakistan na paikhre. United Nations ge khwaidagi sakti leiba body oiriba Security Council da Pakistan asi chahi asigi January tha da chahi ani gi oina non-permanent member oikibani. Security Council ge Presidency asi member taramanga gi marakta tha amamam gi oina alphabetical order da onaduna paibani. Pakistan na pandam laina nolukna amasung pukning lepaga loinana daita asi laupaga loinana Pakistan United Nations Charter gi matung ina thabak tawgani international law ikai khumnagani amadi leibak miyamga khutsamnaduna thabak tawbada chetna lepkani haina Pakistani Foreign Office na thadorapa Gerald amana haiki United Nations gi ambassador oina leiriba Asim Aftikar Ahmad na Pakistan gi presidency asi manung mapan fauna uba fangba loina makonsin ba amasung tathok tasin yaba oigani haina mahakna phongdoki